Maitai ge wari sanabada yaukiba Thadou gi lusingba Assamda nungmaina Kaptuna Hatlamle Maitai yauna Kuki gi CSO kayana akanba mongda condemn tawnarakre Manipur hauzik thokliba Kuki Maitai gi lanjaw asi loisanaba thawna leine Imphal da laktuna tampaki CSO kaya gi wari sanabada yaurakhiba Thadou Literature Society Assam gi chairman Nehkam Jom House sahi yang kaya mapan ngarang numidang Kuki militan karena Assam gi Karbi Anglong district laiba Songhang Village manja da laiba mahaki mayum da faduna purba tungda tamthina ot nairaga nungmaina kaplaga hatoklamle mafam dudagi phangba pauna hai ke are gi kadar sing oigani haina singnaba Kuki kulai paiba Karna mahaki yumda sangsilaki amasung numidangi pung tarit makhairum tarakpada wari watai kaya marum saraba tungda tamthina fuba hauraki madugi tungda mahaku nangmaina Kaptuna Hatlambani hairi thaudok adugi matangda Assam police na FIR ama laukat pagar loina na mihat aduda senerba sing khungul libagi thabuk sathari panbe abadi handakta Thadou inpi gi mioi taraga tarit na saba mihut kangbu ama Imphal da laktuna tampaki civil society organization singa ingta paprokna wari sanaki amasung nakal ani gi marakta yana bawafam kaya amasu laiki mifam adu Ministry of Home Affairs na silaki bani hairi bakong sak adu laikhidraba Thadou gi lusingba Nehkam Jom Hau asisu yaukibani hairi Thadou Literature Society gi chairman asibu Kuki militant singna tamthina hatkibagi thaudok adu pangdabagi thawongni haina Thadou Students Association General Headquarter na kan mongda condemn tawkhre TSA gi Secretary General Thangmillen haukipna Thadou pasirol amana hai irang asibu loisinabagi pandamda handakta Imphal da pangthokiba mifamda saruk yakiba Nehkam Jom Hau asi Kuki militant singi target oiduna lakibani ing tappa thugaiba pambasingi mayokta mahakna thawna pana lepki mahakna Thadou Literature Society Assam gi chairman oibata natana Thadou gi lon amasung literature culture bu saukhat hannaba sok thaban naidana honarkhibani furup singi marakta nungsi sanana hingminaba pamba singbu tamthina hatokhiba haibasi yamna pangdaba thongni mahakumba lusingba ama laikidaba haibasi Thadou furup kita natana ing tappa phim hanjilhanba pamba furup khudingmakki asaubu mangjaba amani haina su Thadou Students Association na phongdorakli amaromda Thadou furup ki lusingba Nehkam Jom Hau Kuki militant sing na minungsi yaudaba mongda hatlambagi thawong adu Arambai Tengol na kan mongda yaningdaba phongdorakli Arambai Tengol gi general headquarter gi control room operator Lesram Robasan khuyek pidun Thadou paserol amana hai Imphal da handakta Thadou amasung mitai furup ki marakta ing tappa phim hanjilhanabagi matangda thawna phana saruk yakibagi damakta tangdu leitaba phim hanjilhan pamdaba miyoi singna Thadou gi lusingba adubu hatkibani Imphal gi mifamda saruk yakiba Thadou gi lusingba pumnama August kunga mapan phawbagi mamangda sangjaraknaba Kuki National Army na mamangda warning piba laikre Arambai Tengol na siguma makhalgi thawong asi action na lobaga loina khwaidagi kanba mongda condemn tawi hiram asi matangda mari leinaba authority singna mathau taba thabuk lokhatkadabani hairi Modi ga Xi Jinping ga unakhre marup oinabagi wafam yanakre Shanghai Cooperation Organization ASEO gi mifam yawa satpada Prime Minister Narendra Modi na Chinese President Xi Jinping ga haktheng na unakiba loina na India amadi China matam pumbagi oina marup oibagi wafam yanakre matam sangna ngamkhai gi matang da leibak ani yer aduna lakhraw matung da China gi Tianjin City da lusingba ani unaduna wari sanaki unabadu da Xi Jinping na Modi da haiki madu di yumlon na balaibak ani yengthinabagi muhutam matam pumbagi oina phaba mari thamnaduna malem da honglagliba phibam asi punna mayung naminaba mathautai malem gi tongan tongan mafam dagi lakpa lusingba kun henbana saruk yakiba Shanghai Cooperation Organization gi mifam aduda Russian President Vladimir Putin su saruk yaki Ukraine land sok na riba Russia dagi makhata na thau lei haibagi wahauda US President Donald Trump na India gi mathakta tarif tamlakraba matungda Modi na Chinese President Xi Jinping ga naksinaba thawrang kaya lokatuna lakhi Facebook ta kanglup palaga comment pibi ganu Facebook ta kanglup palaga comment piba amadi post to lepiu haina Manipuri Maitai Pangal Welfare Organization MMW una phongdoragli lup asina Thadou paserol aman hai Manipur sahi ani henna tangdu leita daba punsi mahing amada leirakli kai thraglaba pun bagi saktam sagarna ba hingnung thilkhai dana honnari amasung apun bagi saktam singnarapa khudingmak miyamna thengnaduna lagli tanfam asida kanagumba kharna kanglup masel gi marakta hu kam sinunu khaibung tahana na bahonari tabada nungaitaba hiwata sirinaraga Facebook ta post thagatpa thengnari thawung asi kudak telepi na ba khangalakli Hornbill TV gi reporter ama sakhangdaba singna nongmai kaplam le Manipuri Senapati District ta pangthokpa Flower Festival ama ki pau loba lakpa Hornbill TV gi reporter Dip Saikya sakhangdaba singna nongmai na kaplam badagi soklei report ama ki matungina Senapati District ta Lai Village Saikya na festival gi pau loba lakpa da sakhangdaba singna nongmai na kaplam bani hairi Saikya gi segrak amati makhongda nongmai maru amom panduna sokpadagi manak nakpa leying sengda pukhatuna laikan naki thaudok adu hek thokraba matungda khunja mayam horuktuna thaudok adu da senabani haina singnaba mioi ama faki faraba mioi edu makata bu hong pongsa thanabagi damakta police ta sinakre police na thaudok asi matang the FIR ama register tawkiba lorna
nongmai kaplam liba mioi adugi masak khangdok na bohonari senapati da pangthokpa flower festival gi pau lobasat kiba dip sai kya sakang da basing nongmai ne kaptune attack sak tharambagi thawong adu Hornbill TV gi maiki de akan mungri yaning da phongdoragli Hornbill TV gi editor na thador pa serol amana hai pau mi sing na lebak miam gi mit na kong oina mathok tokduna khudung thiningai oiba thodok sing gi I pau miam da matam sana phanghanduna lakpani dip saikya da nongmai na kaplam bagi thodok asi press ki maring tamba amadi democracy da hakting na attack tawbani haina lawfam thogi democracy sat palebak amada paumi amane akiba leitana mathung ningthina pangthok pangamdaba haibasi poidagi leibak thibani awang nung poklam damda paumi singi mathakta ka henba thawong toina satharak pasi nungnang bu pukningai ni haina paladun serol asina hai paumi singna masagi mathau pangthok pada maikai kya dagi kehan khangan bagi thong satharak pa maramna mathau ningthina pangthok pangamdaba dagi phibam amada leiri senapati district ta thokiba thodok asigi matangda Nagaland lengak Manipuri lengak law enforcement agency sing amadi mari leina po authority pomna namapung phana investigation sathabaga loina thodok asira chenari ba mioi sing maral gi matik sawa serak panghan pamthogi mathau pangthokli pa paumi amade attack sa tharak pada mari leina bo authority sing na tumina license pamthokte haina so serol asina phongdorakli numit mangani gi manung da sangjarakadabani rims ki director amadi arana hui tawada sena pami pumna numit mangani gi manung da lupta sangjarakadabani haina kanglaipak communist party taibangan ba group na phongdorakli lona thingkraba lupa sigi publicity secretary salaingan ba mitai na kuyak biduna thadur pa serol amana hai rims ki management pumna mag board of governance amadi executive council na thodang loduna lagli haiba mek seng ba kanglai khunai asina khundari ba miyam gi ana laying gi lamda ahong mamal da laying bai khutong sa biduna lairba imung kaya su thabuk hapagi ming da khutpu khara thaduk laga samjarba miyam dagi asoba senpam khomgot na bagi damak matam sangna changbani amadi sel khomgot pa matamda marai turai tawr tanaba mapar lam gi mioi singda hena khudong sawa pibani haibasi sumlabo wafam amani regular amadi contract ki thabuk loboda director amadi mahaka loinaba mioi singda sakthung yenabagi thawong sathari masigumba thawong da senari ba mioi pumna mangani gi manung da sangjaraktrabadi madu thorakpa phapata ki teksak pumna masa masana pujagadabani haina so serol asina makhatari PUCL na thubada sengdurakadabani India gi makok thongba human rights organization ni haiba People's Union for Civil Liberties na kanagumba khargi thawinsin manba mong da Manipur gi issue da khuting jalakpa leibak thibani haina kanglai People's Confederation Manipur na phongdorakli lup asina thador paserol amana hai mi amana mi amabu ikai khumnabaga loina leibak ke ain su ikai khumnagadabani asumba khangdana atopa mi ki hingbagi hak amadi thodok wathok sing khuting jeloidabani Manipur thok liba wathok asi state asate leiba mioi sing khaktan asumba khangadabani mapanda leiba mine wari taraga aseng bahorok pum khangbangam loi August kunda PUCL na phongki bari record aduna Manipur da inau no ba irang ama thorak na bagi maisu ba oina thokalibani masi organization asina atamna na tawribra na tang kanagumba kharna insillaga tawribra haiba wahang ama thoraklei hiram asigi matang da PUCL na aranba report phongki bagi damakta athuba matamda lalle haina miyamda sengdokadabani haina su serol asina makhata na palli AI power stethoscope na khudakta heart ki lena sing khangdok pangamle kumja lising amaga sani pan taraga taruk ta han bu oina stethoscope puthokraba matung da ana lengi thabuk thorum sing na sauna mateng oina ba lakhi adu sahi sani rom gi matung da artificial intelligence ki oina bu makhal gi stethoscope ama puthorakpa maram na mikhup khar gi marung da heart ki tantha khangbu ngambaga loina na igi isel gi hauraga haksang manung da leiba asoiba pumna makhangbu ngamle hairi British Heart Foundation clinical director su oiriba consultant cardiologist Dr. Sonia Babu Narayan na haiki madudi anobu makhal gi smart stethoscope asina heart failure heart ki valve ta leiba leina amadi heart ki tantha kai binup singba pumna maksumna gi second taraga manga gi manung da khangba ngamle sahi kuding gi heart ki leina na maram oiraga mioi kaya marum sihan ba maram na nauna puthor ke smart stethoscope asigi mating na mioi kaya gi punsi kan bangam lagani hairi mioi bagi heart naksangi mafam sinba thungna I yauhanba ngamdraba matamda heart fail oire haina launai asiguma makhal gi leina asina malem gi mioi kaya marum sahi kuding gi mi sehanli leibak thibadi mioi sada humdra rom heart ki leina leire haiba matam sana khangdok pangamdri heart attack na turne stroke torokpadagi hospital da pukhatlaba matung da khangba ngamlakpani Imperial College London gi doctor amadi research team amana mioi lakh taraga manga rom da sangeng tawraba matung da anoba makhal gi smart stethoscope asi puthopa ngamlakpani nauna puthorakliba khulai asina kanagumba mioi amagi thabak ta thamlaga ECG record tawba ngami apikpa microphone ama yawba maramna ig isel kamdauri bagi haibadu khangdukna bagi khonjil taba ngami European Society of Cardiology gi Madrid ta pangthokiba mifam da smart stethoscope asi puthorakpani laikhidraba matung da mid donate tawbara mioi ani mid uba phanghali Dr. Sugeta kanaguma mioi amana laikhidraba matam da mahaki mid adu donate tawram lode athopa mioi ani mid uba ngamhali haina
SOTT gi Deputy SN Dr. Sugeta Devi ne phongdokre Manipur State Eye Bank National Program for Control of Blindness and Visual Empowerment National Health Mission Medical Directorate amadi Association with Development Organization thangmai bana punna kusamna duna thangmai ban gi thau ground da pangthok panong magi oiba eye donation pledging and free eye screening camp da mahak wafam asi phongdokhibani Edri Heroes Hybrid Team da eye donation to bagi maram de awareness pibaga loina free eye checkup amadi cataract screening free cataract surgery amadi lemna anu yentoktona pangtokpa ni purak suba national eye donation fortnight 2025 ki thorom adu da tor sugeta na makata na hai mioi kaya na e donate tawduna atopa mioi singi punsi kan bada mateng pangli mataw asam na mioi amana laikhidraba matamda organ donate tawramba asina sumioi kaya gi punsi kan bata natna ngori ba singi punsi da no mangal ama supiri mid donate tawduna ubagi pangal leitraba mi ama ubu phangan bai basi khwaide ki singthani ngai ni